Border town or Moreda, Kukisina, from Adu Lanjan, the Krabamaitation, the Lenaramba, Yum Omai Takre, Atopotok Amadana, Moreda Masing Yamabu Pisna, Kong Sincre Heidi, how Joji Palen Baza, Lady Bama TV, Palmi, Atopum Sanbi, the Todok Adu, but Okama Tokibano, how you can film the lady we have to come in Tanzama, a loan of bonus again. Sanbi, how you see, More Border town or Moreda, wait at one to one, but Todok, you may sack Maydang Togi, Amalay, Doji, Sanbi, Palen Baza, even if you Moregi Pog, my table. Sanbi Tabra. Sa tazay waza. Hoy explain to wani nga si ayupong ayuki pong tara makhairom taba matamda border town oriba ko more ward number 7 churen wang mamaite lekai da oidoine leibe yum ama cookie sing na mai thakre na haibo za. Oh, Sanbi, huji may sakra yum do kanagi no masak ko khang mabra natraga huji may sak do kyam yam na may sakra ge do huji may sa ya hek taba police fire service na singmana kan bo khopi ki pawdi leibra Sanbi. Hoy aja thokdok tu thokpe thoi tabadagi budi manipur fire service ki kangbu laklaga mai kanwai thabok budi chathakre. Sanbi to huji thogok thokra matung da huji mori da kai film leiri pamdo huji thorok pa abra security force mai kai dei kari thorang sing lokol habagi huji paw taba gumba leibra Sanbi. Hauzik fawbagi hoina di thogok thokpam da junction bangam dabana kano tawre chap chana khangba budi ngamdri adubu kano mai chakraba yum dudi hauzik mi leinadraba yumnam sagai gi yum amani haina taiwaja. Sanbi more da huji cookie sing na khoi mi leinadraba mai sing yum mai tharamagi thogok tuma thoe bi tare adu huji more da tongan ba nupi su khongjang ma changsil lebi paw su de Sanbi madu gi matang da huji fol kari information phongbale. Hoy aduga atopa thodo amadana thodo aduga ikan kanadana ayupung tarama thoirom taba matamda more da cookie sing na khongjang amadi junction khre. Hoi Sanbi, huji changjaliba cookie nupi sing changjaliba khongjang si kari maram gi no kari namak changjaliba no habidi khangma ngamaba. Thogdok singarang na handagi kano to bone viral oirakliba video dugi matangda yaningdaba phongdokpa oina cookie gi women union ne and human rights na sillaga khongjang ase saruk jangsin khibane aduda khongjang duda chorangna nupi lising ani rom muk saruk yakhi na hai aduga cookie khakna tana atopa community gi nupi su saruk yae aduga khongjang jangsin basing aduna thogdok juda January basing phasi tawduna hatkadabani aduga athuba matamda wayal fanghalu adagi cookie nupi singbu ngak senbiu haiba leka sing seasonaki. Ado Sanbi huji khongjang changsil sing aduda koi security force na ngak sebagi mamidi ubo khopa kai kai ta bi huji phawja. Pamdaba thodok sing thoktanaba kaino BSF ki kangbu na su ngak seli.